ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯇꯝꯁꯤꯒꯤ ꯗꯦꯕꯗꯥꯁ ꯃꯥꯄꯜ ꯁꯨꯕ ꯇꯥꯡꯀꯛ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯦꯟꯖꯦꯂꯥ ꯇꯞꯅ ꯂꯟꯊꯣꯏꯕꯒꯤ ꯃꯈꯨꯠꯇꯨ ꯂꯧꯊꯣꯛꯂꯤ, ꯑꯗꯨꯒ ꯂꯟꯊꯣꯏꯕꯒꯤ ꯃꯅꯥꯗꯨ ꯇꯞꯅ ꯂꯩꯔꯛꯂꯤ꯫ ꯅꯪꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯌꯦꯠꯅꯤꯡꯕꯁꯦ ꯀꯌꯥꯝ ꯌꯦꯠꯅꯤꯡꯒꯦ? ꯀꯌꯥꯝ ꯌꯦꯠꯅꯤꯡꯒꯦꯕ? ꯅꯥꯏ ꯑꯝ ꯊꯥꯗꯣꯛꯈꯣ꯫ ꯑꯩ ꯁꯤꯔꯝꯗꯥꯏ ꯐꯥꯎꯕꯅꯦ ꯅꯪꯅ ꯑꯩꯕꯨ ꯀꯔꯦꯝꯅꯔꯤꯁꯦ ꯂꯦꯞꯄꯣꯏꯗꯧꯔꯤꯅꯦ ꯅꯠꯇ꯭ꯔꯕ? ꯑꯁ ꯇꯥꯅꯤꯡꯗꯦꯕ, ꯃꯤꯅ ꯁꯤꯡꯕ ꯍꯥꯏꯔꯒ꯫ ꯑꯦꯟꯖꯦꯂꯥ ꯃꯈꯨꯠꯇꯨ ꯊꯥꯗꯣꯛꯂꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯂꯤ, ꯀꯩꯅꯣ ꯅꯪ ꯄꯥꯝꯃꯤꯁꯦ? ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯕꯨ ꯐꯥꯒꯤꯒꯤ ꯇꯥꯏꯞꯇ? ꯑꯩ ꯅꯪꯒ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯂꯨꯍꯣꯡꯕ ꯄꯥꯝꯃꯤ, ꯗꯦꯠꯁ ꯏꯠ꯫ ꯑꯦꯟꯖꯦꯂꯥ ꯉꯛꯅ ꯂꯟꯊꯣꯏꯕꯕꯨ ꯌꯦꯡꯂꯛꯂꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯂꯤ, ꯃꯃꯥꯡꯗꯅ ꯑꯩꯅ ꯀꯣꯏꯔꯒꯦ ꯍꯥꯏꯕ ꯃꯇꯝꯗꯅ ꯑꯩ ꯅꯨꯡꯁꯤꯅꯕ ꯊꯝꯂꯣꯏ, ꯁꯥꯎꯅꯨ, ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯂꯩꯈ꯭ꯔꯦꯅ ꯍꯥꯏꯈꯤꯗꯥꯏꯅꯦ, ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯀꯔꯤ? ꯀꯩꯅꯣꯕ? ꯑꯁ ꯇꯜꯂꯤ, ꯍꯥꯟꯅꯒꯤ ꯋꯥ ꯑꯃ ꯄꯨꯊꯣꯔꯛꯏ꯫ ꯐꯥꯒꯤꯗꯩ ꯅꯪ ꯑꯦꯝꯕꯨꯂꯦꯟꯁ ꯇꯣꯡꯂꯒꯅꯦ ꯀꯣꯏꯕ ꯆꯠꯆꯁꯅꯤ꯫ ꯑꯦꯟꯖꯦꯂꯥ, ꯀꯩꯅꯣ ꯆꯤꯟ ꯊꯤꯔꯛꯀꯅꯤꯌꯦ ꯅꯪ꯫ ꯂꯟꯊꯣꯏꯕꯗꯣ ꯌꯥꯝ ꯊꯧꯁꯥꯗꯅ, ꯁꯤꯕꯨ ꯀꯩ ꯀꯥꯏꯒꯦ? ꯑꯩꯁꯨ ꯈꯪꯉꯤ ꯅꯪ ꯌꯨꯝ ꯄꯥꯜꯂꯣꯏ ꯍꯥꯏꯕ, ꯑꯗꯨꯒ ꯑꯩꯁꯨ ꯈꯪꯂꯝꯅꯤꯗ ꯌꯨꯝ ꯄꯥꯜꯂꯣꯏ ꯍꯥꯏꯕ꯫ ꯑꯗꯨ ꯑꯣꯏꯔꯁꯨꯅꯦ ꯑꯣꯏꯔꯣꯏꯕ, ꯀꯅꯥ ꯈꯪꯅꯦ ꯍꯌꯦꯡ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯅꯨꯡꯁꯤꯅꯔꯛꯑꯗꯤ ꯑꯩ ꯅꯪ ꯑꯃꯨꯛ ꯊꯥꯗꯣꯛꯄ ꯉꯝꯂꯣꯏꯕ, ꯈꯪꯉꯦꯗꯅ꯫ ꯂꯟꯊꯣꯏꯕ ꯁꯤꯔꯤꯌꯁ ꯇꯥꯅꯒ, ꯇꯁꯦꯡꯅ ꯑꯩꯒ ꯌꯨꯝ ꯄꯥꯟꯃꯤꯟꯅꯒꯗꯕ, ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯃꯤꯟꯅꯒꯗꯕꯤ ꯃꯍꯥꯛꯀ ꯄꯨꯛꯆꯦꯜ ꯈꯣꯏꯖꯦꯜ ꯇꯤꯟꯅꯒꯗ꯭ꯔꯥ, ꯃꯣꯠ ꯆꯥꯅꯒꯗ꯭ꯔꯥ ꯍꯥꯏꯅ ꯀꯨꯞꯅ ꯌꯦꯡꯅꯤꯡꯕꯅꯤ꯫ ꯃꯥꯅ ꯀꯔꯤ ꯄꯥꯝꯕ, ꯑꯩꯅ ꯀꯔꯤ ꯄꯥꯝꯕ, ꯃꯥꯒꯤ ꯍꯩꯅꯕꯤꯅ ꯀꯔꯤꯅꯣ, ꯑꯩꯒꯤ ꯍꯩꯅꯕꯤꯅ ꯀꯔꯤꯅꯣ? ꯑꯗꯨꯕꯨ ꯀꯩꯗꯧꯔꯕ? ꯑꯦꯟꯖꯦꯂꯥ, ꯄꯨꯝꯅꯃꯛ ꯑꯣꯏꯊꯣꯛꯇ꯭ꯔꯤ꯫ ꯋꯥꯈꯜꯅ ꯈꯟꯕꯗꯤ ꯈꯨꯗꯤꯡꯃꯛ ꯈꯟꯕ ꯌꯥꯏꯗꯣ, ꯑꯗꯨꯕꯨ ꯋꯥꯈꯜꯅ ꯈꯜꯂꯤꯕ ꯈꯨꯗꯤꯡ ꯑꯣꯏꯊꯣꯛꯀꯅꯤ, ꯐꯪꯒꯅꯤ ꯈꯜꯂꯨꯕꯗꯤ ꯌꯥꯗꯦꯗꯣ꯫ ꯑꯗꯨ ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯁꯤꯅ ꯀꯔꯤ? ꯑꯩꯒꯤ ꯑꯄꯥꯝꯕꯁꯦ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯃꯇꯝ ꯆꯪꯒꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯩꯒꯤ ꯏꯐꯝꯗ ꯃꯗꯨꯒꯤ ꯃꯇꯝꯗꯣ ꯐꯪꯗ꯭ꯔꯤ꯫ ꯑꯗꯨꯒ ꯑꯩ ꯁꯛꯈꯪꯅꯗꯕꯤ ꯀꯅꯥꯒꯗꯤ ꯍꯥꯊꯨ ꯍꯥꯊꯨ ꯌꯨꯝ ꯄꯥꯟꯕꯗꯤ ꯄꯥꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅꯅꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯧꯗꯣꯛꯂꯤꯕ ꯋꯥꯐꯝꯁꯦ꯫ ꯑꯦꯟꯖꯦꯂꯥꯁꯨ ꯈꯔ ꯁꯤꯔꯤꯌꯁ ꯇꯥꯅꯒ ꯍꯥꯏꯔꯛꯂꯤ, ꯂꯟꯊꯣꯏꯕ, ꯅꯪ ꯋꯥꯈꯜ ꯃꯨꯟꯅ ꯇꯧ꯫ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯁꯦ, ꯀꯅꯥꯅ ꯈꯪꯒꯅꯤ ꯁꯛꯈꯪꯅꯗꯕꯤꯗꯨꯒ ꯍꯌꯦꯡ ꯂꯩꯃꯤꯟꯅꯔꯛꯂꯕ ꯃꯇꯨꯡꯗ ꯃꯣꯠ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯆꯥꯅꯔꯝꯗꯨꯅ ꯅꯨꯡꯁꯤꯅꯔꯛꯄꯁꯨ꯫ ꯑꯗꯨꯗꯤꯅꯦ 100ꯒꯤ ꯃꯅꯨꯡꯗ 2%ꯒꯨꯝꯕꯗꯅꯤ ꯑꯁꯥ ꯇꯧꯕ ꯌꯥꯔꯤꯁꯦ꯫ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯪꯗ꯭ꯔꯤꯕ? ꯂꯟꯊꯣꯏꯕ ꯉꯛꯂꯞ, ꯀꯅꯥꯅꯣ ꯍꯥꯏꯁꯦ? ꯅꯪꯒꯤ ꯊꯥꯏꯅꯒꯤ ꯅꯝꯊꯤꯕꯤꯗꯣ꯫ ꯂꯟꯊꯣꯏꯕ ꯃꯃꯤꯠꯀ ꯂꯥꯎꯊꯣꯔꯛꯂꯤ, ꯅꯨꯡꯁꯤꯕꯤ ꯍꯥꯏꯕꯗꯣ ꯊꯤꯕ ꯑꯗꯨꯝ ꯐꯪꯗ꯭ꯔꯕ ꯍꯥꯏꯕ? ꯑꯆꯧꯕ ꯃꯤꯌꯥꯝꯅ ꯁꯛꯈꯪꯂꯕ ꯃꯤ ꯑꯃꯁꯨ ꯑꯣꯏꯔꯕ ꯑꯗꯨꯗꯕꯨ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯐꯥꯎꯕ ꯊꯤꯕ ꯐꯪꯗ꯭ꯔꯗꯤꯅꯦ ꯅꯪꯁꯨ ꯆꯥꯛꯀꯗꯨ ꯆꯥꯎꯔꯅꯨ꯫ ꯂꯟꯊꯣꯏꯕꯗꯨ ꯅꯣꯛꯂꯛꯂꯤ, ꯑꯁꯦꯡꯕꯅꯦ ꯑꯩꯅ ꯍꯥꯏꯁꯦ, ꯄꯣꯛꯄꯗꯒꯤ ꯊꯥ 5-6 ꯁꯨꯕꯗꯒꯤꯅꯦ ꯆꯥꯔꯒ ꯂꯥꯛꯂꯤꯗꯨꯕꯨ ꯆꯥꯎꯔꯅꯨ, ꯊꯥ ꯑꯃꯃꯨꯛ ꯍꯦꯟꯗꯣꯛ ꯅꯨꯄꯥꯗꯨ ꯊꯣꯛꯇ꯭ꯔꯤꯗꯨꯕꯣ꯫ ꯂꯟꯊꯣꯏꯕꯗꯨ ꯅꯣꯛꯂꯛꯂꯤ꯫ ꯑꯦꯟꯖꯦꯂꯥ ꯀꯔꯤꯒꯨꯝꯕ ꯑꯃ ꯋꯥꯈꯜꯗ ꯂꯥꯛꯄꯒꯨꯝ ꯇꯧꯔꯛꯂꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯂꯤ, ꯉꯥꯏꯈꯣ, ꯅꯪꯒꯤ ꯍꯧꯖꯤꯛꯀꯤ ꯑꯩꯒ ꯈꯪꯅꯍꯟꯈꯤꯕꯤ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯀꯅꯥꯅꯣ? ꯀꯩꯗꯧꯔꯒꯦ, ꯑꯩꯈꯣꯏ ꯑꯣꯐꯤꯁꯇ ꯊꯕꯛ ꯇꯧꯕ ꯃꯤꯅꯤ꯫ ꯑꯁꯦꯡꯕ꯭ꯔꯅꯦ? ꯁꯨꯞꯅꯇꯒꯤ ꯊꯕꯛ ꯇꯧꯕꯤꯗꯨꯔꯣ? ꯅꯠꯇ꯭ꯔꯒꯅ ꯑꯩꯅ ꯆꯤꯡꯅꯔꯤꯁꯦ ꯆꯨꯝꯒꯗꯧ ꯃꯥꯜꯂꯤꯗ꯫ ꯀꯔꯤꯅꯣ ꯆꯤꯡꯅꯔꯤꯕꯣ? ꯅꯔꯣꯜ ꯁꯦꯡꯉꯨ, ꯀꯅꯥꯅꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯣ? ꯀꯅꯥꯅꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯣ ꯅꯨꯄꯥ? ꯂꯟꯊꯣꯏꯕꯗꯨ ꯅꯣꯛꯂꯛꯂꯤ ꯑꯦꯟꯖꯦꯂꯥꯒꯤ ꯃꯑꯣꯡꯗꯨꯗ, ꯑꯗꯨꯗꯤ ꯑꯁꯦꯡꯕ ꯊꯦꯡꯅꯗ꯭ꯔꯕ ꯅꯨꯄꯤꯗꯨꯒ? ꯂꯟꯊꯣꯏꯕ ꯈꯣꯏꯔꯣꯝ ꯃꯃꯥ ꯅꯣꯛꯂꯛꯂꯤ꯫ ꯑꯦꯟꯖꯦꯂꯥ ꯃꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯃꯌꯥ ꯀꯥꯔꯞ ꯂꯟꯊꯣꯏꯕꯗ ꯌꯦꯡꯂꯤ꯫ ꯅꯨꯃꯤꯠꯇꯨ ꯑꯣꯐꯤꯁꯇꯨ ꯍꯥꯐ ꯍꯣꯂꯤꯗꯦ ꯇꯧꯕ ꯅꯨꯃꯤꯠꯅꯤ꯫ ꯂꯟꯊꯣꯏꯕꯁꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯅꯨꯡꯁꯤ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯊꯕꯛ ꯑꯗꯨ ꯇꯣꯛꯇ꯭ꯔꯤꯕꯅ ꯄꯣꯠ ꯊꯤꯟꯕ ꯂꯥꯛꯂꯤ ꯁꯨꯖꯥꯇꯥꯒꯤ ꯌꯨꯝꯗ꯫ ꯅꯨꯡꯁꯤ ꯀꯣꯜ ꯇꯧꯗꯨꯅ ꯍꯥꯟꯅ ꯄꯥꯎ ꯍꯥꯏꯔꯤ꯫ ꯁꯨꯖꯥꯇꯥꯅ ꯃꯌꯨꯝꯗ ꯑꯣꯏꯅ ꯆꯪꯂꯛꯂꯨ ꯍꯥꯏꯕꯗꯒꯤ ꯅꯨꯡꯁꯤ ꯌꯨꯝꯗ ꯆꯪꯂꯛꯇꯨꯅ ꯀꯧꯔꯛꯂꯤ, ꯏꯆꯦ! ꯕꯤꯅꯤꯇꯥ ꯊꯣꯔꯛꯇꯨꯅ, ꯂꯥꯛꯑꯣ꯫ ꯅꯨꯡꯁꯤ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ, ꯌꯥꯔꯅꯤ ꯏꯟꯗꯣꯝꯆꯥ꯫ ꯌꯥꯗꯦ, ꯆꯪꯂꯣ, ꯅꯆꯦꯗꯣ ꯃꯅꯨꯡꯗ ꯆꯪꯈꯤ, ꯑꯗꯨꯅꯅꯤ꯫ ꯍꯣꯏ ꯏꯟꯗꯣꯝꯆꯥ꯫ ꯅꯨꯡꯁꯤ ꯏꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯐꯝꯂꯤ꯫ ꯕꯤꯅꯤꯇꯥꯅ, ꯏꯕꯦꯝꯃ, ꯅꯪꯕꯨ ꯍꯥꯟꯅ ꯂꯥꯛꯂꯝꯕ ꯅꯨꯡꯁꯤ ꯍꯥꯏꯕꯗꯨ ꯅꯠꯇ꯭ꯔꯣ? ꯃꯥꯅꯤ, ꯑꯩ ꯀꯥꯎꯔꯕ ꯏꯟꯗꯣꯝꯆꯥ? ꯕꯤꯅꯤꯇꯥꯁꯨ ꯅꯣꯛꯂꯛꯂꯤ, ꯀꯥꯎꯗꯦ, ꯅꯍꯥꯟ ꯅꯪ ꯂꯥꯛꯂꯝꯕ ꯅꯨꯃꯤꯠꯇꯣ, ꯑꯗꯨꯗ ꯅꯪ ꯍꯦꯛ ꯆꯠꯈꯤꯕꯗꯒꯤ ꯅꯪꯒꯤ ꯋꯥꯔꯤ ꯁꯥꯕꯗꯅꯦ ꯅꯆꯦꯒ ꯅꯄꯣꯛꯒꯅ꯫ ꯅꯨꯡꯁꯤ ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯔꯛꯂꯤ ꯕꯤꯅꯤꯇꯥꯅ ꯑꯃꯨꯛꯁꯨ, ꯑꯗꯣ ꯅꯣꯏꯒꯤ ꯑꯍꯜ ꯂꯃꯟꯗꯤ ꯑꯗꯨꯝ ꯂꯩꯔꯤꯀꯣ? ꯂꯩꯔꯤ ꯏꯟꯗꯣꯝꯆꯥ꯫ ꯑꯗꯣ ꯅꯪꯅ ꯊꯦꯡꯅ ꯌꯨꯝ ꯍꯟꯕꯁꯤ ꯉꯥꯡꯗ꯭ꯔꯣ? ꯉꯥꯡꯉꯤ,
ꯑꯗꯣ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯑꯃꯒ ꯑꯗꯨꯝ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯅꯤꯅ ꯀꯌꯥ ꯊꯑꯣꯏꯕꯤꯅꯕꯨꯗꯤ ꯍꯥꯏꯗꯦꯗ ꯊꯕꯛꯅ ꯌꯥꯗꯗꯅ ꯇꯧꯕꯅꯤꯅ ꯑꯣ ꯐꯔꯦ ꯐꯖꯅ ꯆꯠꯀꯗꯧꯅꯤ ꯈꯖꯤꯛꯇꯗ ꯃꯤꯅ ꯊꯤꯅ ꯉꯥꯡꯅꯈꯤꯅꯤ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯂꯨꯕꯅ ꯈꯔꯒ ꯍꯦꯟꯅꯁꯨ ꯆꯦꯛꯁꯤꯟꯗꯕ ꯌꯥꯗꯦꯗꯣ ꯅꯠꯇ꯭ꯔꯅꯦ ꯑꯆꯨꯝꯕꯅꯤ ꯅꯣꯡꯖꯥ ꯌꯥꯝꯅ ꯇꯣꯜꯂꯤ ꯅꯨꯄꯤ ꯑꯃ ꯄꯣꯛꯁꯦ ꯃꯁꯤꯒꯤ ꯃꯊꯛꯇ ꯏꯀꯥꯏꯊꯤꯕꯤ ꯍꯥꯏꯕ ꯃꯒꯨꯟ ꯑꯁꯤꯁꯨ ꯍꯦꯛ ꯍꯥꯞꯄꯤꯔꯝꯃꯤ ꯏꯁꯣꯔꯅ ꯃꯥꯅꯤ ꯒ꯭ꯌꯥꯟ ꯇꯥꯈ꯭ꯔꯦꯗ ꯏꯆꯥꯗꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯔꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯇꯧꯔꯤꯉꯩ ꯁꯨꯖꯇꯥꯁꯨ ꯊꯣꯔꯛꯇꯨꯅ ꯄꯨꯟꯅ ꯐꯝꯗꯨꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯇꯧꯗꯨꯅ ꯂꯩꯔꯤ ꯂꯟꯊꯣꯏꯕ ꯃꯥꯒꯤ ꯀꯥꯟꯗꯒꯤ ꯊꯣꯔꯛꯂꯤ ꯃꯈꯥꯗ ꯀꯨꯝꯒꯦ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯃꯥꯒꯤ ꯀꯥꯟꯗꯒꯤ ꯍꯦꯛ ꯊꯣꯔꯛꯄꯒ ꯀꯨꯝꯒꯦ ꯇꯧꯕꯒ ꯅꯨꯡꯁꯤꯕꯨ ꯎꯕꯗꯒꯤ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ ꯂꯟꯊꯣꯏꯕ ꯃꯇꯣꯝꯇ ꯁꯣꯜꯂꯤ ꯅꯨꯡꯁꯤꯅ ꯑꯩꯈꯣꯏ ꯌꯨꯝꯁꯤꯗ ꯀꯃꯥꯏꯅ ꯂꯩꯕ ꯑꯗꯨꯒ ꯆꯦꯇꯥ ꯅꯦ ꯍꯣꯏꯅ ꯃꯁꯛ ꯌꯥꯝ ꯃꯨꯟꯅ ꯈꯪꯅꯕꯒꯤ ꯃꯑꯣꯡꯗ ꯋꯥꯔꯤ ꯇꯧꯔꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯍꯥꯏ ꯃꯁꯤ ꯅꯨꯄꯤꯁꯤ ꯌꯨꯝꯒ ꯌꯧꯁꯤꯜꯂꯛꯏꯅꯦ ꯂꯟꯊꯣꯏꯕ ꯃꯈꯥꯗ ꯀꯨꯝꯗ ꯂꯥꯞꯇꯛ ꯃꯊꯛꯇꯒꯤ ꯂꯣꯟꯅ ꯌꯦꯡꯂꯤ ꯇꯟꯖꯥꯗꯨꯗ ꯂꯟꯊꯣꯏꯕ ꯑꯟꯖꯂꯥꯒꯤ ꯀꯣꯜ ꯂꯥꯛꯂꯤ ꯍꯜꯂꯣ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯒꯦ ꯍꯥꯏꯈ꯭ꯔꯕꯣ ꯑꯁ ꯀꯗꯥꯏꯗꯒꯤꯅꯣꯗ ꯍꯥꯏꯕ ꯐꯔꯛ ꯇꯥꯗꯅ ꯂꯩꯔꯤ ꯑꯣ ꯍꯌꯦꯡꯅꯦ ꯍꯥꯏꯗꯥꯏꯅꯦ 17 ꯁꯨꯕꯗꯣ ꯑꯣ ꯍꯣꯏ ꯑꯣ ꯅꯨꯡꯉꯥꯏꯇꯦꯗ ꯅꯨꯄꯤ ꯐꯪꯗꯕꯗꯒꯤ ꯅꯨꯄꯥ ꯑꯃ ꯋꯥ ꯄꯨꯊꯕ ꯇꯥꯔꯦꯗꯅ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥ ꯉꯥꯏꯍꯥꯛꯇ ꯅꯠꯇ ꯂꯥꯛꯄ ꯅꯨꯄꯥꯁꯦ ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ ꯑꯩ ꯀꯣꯟꯅ ꯇꯧꯔꯒꯦ ꯊꯝꯃꯦꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯜꯗꯨ ꯀꯛꯊꯠꯈꯤ ꯑꯗꯨꯒ ꯄꯣꯀꯦꯠꯇ ꯍꯥꯞꯆꯤꯜꯂꯤ ꯅꯨꯡꯁꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯊꯦꯡꯂꯦ ꯍꯥꯏꯗꯨꯅ ꯊꯣꯛꯈ꯭ꯔꯤ ꯅꯨꯡꯁꯤꯅ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯂꯟꯊꯣꯏꯕ ꯃꯤꯅꯤꯠ 5ꯃꯨꯛ ꯂꯩꯔꯒ ꯍꯥꯊꯨ ꯀꯨꯝꯂꯛꯂꯤ ꯕꯤꯅꯤꯇꯥꯅ ꯊꯣꯏꯕ ꯀꯗꯥꯏꯗꯅꯣ ꯑꯗꯨꯛ ꯐꯤꯡꯂꯤꯗꯨꯗꯤ ꯅꯦ ꯑꯩ ꯏꯃꯥꯟꯅꯕ ꯑꯝꯇ ꯎꯅꯔꯨꯒꯦꯅ ꯇꯧꯕꯅꯤ ꯋꯥꯗꯨ ꯍꯥꯏꯔꯝꯂꯒ ꯆꯠꯀꯦ ꯇꯧꯔꯤ ꯁꯨꯖꯇꯥꯅ ꯊꯣꯏꯕ ꯑꯩꯗꯤ ꯅꯪ ꯂꯩꯌꯦꯅ ꯀꯧꯊꯣꯛꯂꯨꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗ ꯃꯤ ꯑꯃ ꯂꯥꯛꯑꯝꯃꯤ ꯑꯗꯨ ꯋꯥꯗꯨ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯂꯟꯊꯣꯏꯕꯅ ꯃꯔꯛ ꯊꯠꯂꯛꯂꯤ ꯆꯦꯇꯥ ꯑꯩ ꯈꯔ ꯊꯨꯔꯦ ꯍꯣꯔꯦꯟ ꯍꯜꯂꯒ ꯇꯧꯔꯁꯤ ꯀꯣ ꯋꯥꯔꯤꯗꯣ ꯋꯥꯗꯨ ꯍꯥꯏꯔꯝꯂꯒ ꯃꯉꯥꯎ ꯊꯤꯕ ꯏꯟꯈꯠꯂꯛꯂꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯃꯥꯅ ꯊꯦꯡꯅꯅꯤꯡꯂꯤꯕ ꯎꯅꯅꯤꯡꯂꯤꯕ ꯄꯣꯠꯁꯛ ꯑꯗꯨ ꯅꯪꯍꯧꯔꯣꯏ ꯃꯇꯥꯡꯒꯨꯝ ꯌꯥꯝꯅ ꯊꯨꯅ ꯒꯥꯔꯤ ꯊꯧꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯒꯤ ꯃꯇꯧꯅꯤ ꯉꯁꯤ ꯂꯟꯊꯣꯏꯕꯅ ꯇꯧꯔꯤꯕꯗꯣ ꯂꯩꯍꯧꯔꯤꯕ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯗꯨ ꯉꯛꯅ ꯐꯤꯡꯅ ꯆꯠꯈ꯭ꯔꯤꯕ ꯂꯟꯊꯣꯏꯕꯕꯨ ꯌꯦꯡꯗꯨꯅ ꯋꯥꯔꯤ ꯇꯧꯔꯤ ꯀꯔꯤꯅꯣꯅꯦ ꯑꯁꯨꯛ ꯐꯤꯡꯂꯤꯁꯤꯕ ꯑꯕꯤꯁꯨ ꯌꯥꯎꯈꯤꯗꯕ ꯃꯥꯜꯂꯦ ꯀꯩꯗꯧꯕ ꯌꯥꯎꯔꯖꯥꯠꯅꯣ ꯀꯔꯤꯁꯨ ꯇꯧꯔꯝꯃꯣꯏꯗ ꯑꯗꯨꯕꯨꯗꯤ ꯑꯁꯨꯃꯥꯏꯅ ꯑꯁꯨꯛ ꯀꯣꯏꯕꯁꯤ ꯇꯧꯗꯕꯅꯤ ꯉꯁꯤꯗꯤ ꯀꯩꯗꯧꯔꯖꯥꯠꯅꯣ ꯖꯥꯠꯀꯤ ꯃꯇꯧ ꯌꯥꯝ ꯇꯧꯕ ꯈꯠꯂꯛꯏ ꯍꯟꯗꯛ ꯃꯔꯛꯁꯦ ꯀꯩꯁꯨ ꯈꯜꯂꯨꯅꯨꯁꯦ ꯑꯁꯤꯒꯤꯕꯨ ꯃꯥꯒꯤ ꯑꯊꯨꯕ ꯊꯕꯛ ꯂꯩꯇꯅꯅꯦ ꯇꯧꯔꯤ ꯑꯣꯏꯔꯤꯅꯤ ꯁꯣꯝꯗꯅ ꯂꯟꯊꯣꯏꯕ ꯅꯨꯡꯁꯤꯒꯤ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯃꯇꯨꯡ ꯇꯞꯅ ꯏꯟꯅꯔꯛꯂꯤ ꯅꯨꯡꯁꯤ ꯗꯨꯀꯥꯟ ꯑꯃꯒꯤ ꯃꯃꯥꯡꯗ ꯒꯥꯔꯤꯗꯨ ꯈꯥꯝꯂꯤ ꯑꯗꯨꯒ ꯗꯨꯀꯥꯟ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ ꯂꯟꯊꯣꯏꯕ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯗ꯭ꯔꯦꯁ ꯆꯦꯟꯖ ꯇꯧꯔꯒ ꯊꯣꯔꯛꯇꯨꯅ ꯑꯔꯥꯛꯄ ꯂꯥꯏꯟꯒꯤ ꯒꯥꯔꯤ ꯁꯦꯛꯃꯥꯏꯖꯤꯡ ꯌꯧꯒꯗꯕ ꯑꯃꯗ ꯇꯣꯡꯗꯨꯅ ꯆꯠꯈ꯭ꯔꯤ ꯂꯟꯊꯣꯏꯕꯁꯨ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯛꯂꯤ ꯅꯨꯡꯁꯤ ꯁꯦꯛꯃꯥꯏꯖꯤꯡ ꯌꯧꯔꯗꯨꯅ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯂꯤ ꯑꯗꯨꯒ ꯑꯔꯣꯡ ꯅꯣꯡꯃꯩꯈꯣꯡ ꯌꯧꯒꯗꯕ ꯒꯥꯔꯤ ꯂꯥꯛꯄ ꯐꯝꯗꯨꯅ ꯉꯥꯏꯔꯤ ꯅꯨꯡꯁꯤ ꯍꯦꯛ ꯌꯦꯡꯕꯗ ꯈꯪꯉꯤ ꯃꯁꯥꯗ ꯆꯣꯛꯊꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯎꯪꯗꯨꯅ ꯇꯨꯃꯤꯟ ꯐꯝꯂꯤ ꯅꯨꯡꯁꯤ ꯉꯥꯏꯍꯥꯛ ꯉꯥꯏꯔꯕ ꯃꯇꯨꯡ ꯒꯥꯔꯤ ꯂꯥꯛꯃꯟꯗꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯃꯈꯣꯡꯅ ꯇꯞꯅ ꯆꯠꯄ ꯍꯧꯔꯤ ꯇꯨꯡ ꯑꯣꯏꯔꯞ ꯂꯟꯊꯣꯏꯕ ꯅꯨꯡꯁꯤꯒꯤ ꯇꯨꯡꯗ ꯆꯠꯅ ꯋꯥ ꯉꯥꯡꯂꯛꯂꯤ ꯅꯣꯏ ꯂꯝꯁꯤꯗꯩ ꯌꯥꯝ ꯂꯥꯞꯄꯤꯅ ꯅꯨꯡꯁꯤ ꯈꯪꯂꯗꯨꯅ ꯐꯠ ꯑꯣꯟꯊꯣꯔꯛꯇꯨꯅ ꯌꯦꯡꯂꯛꯂꯤ ꯂꯟꯊꯣꯏꯕ ꯑꯣꯏꯔꯝꯕꯗꯨꯗ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ ꯀꯔꯝꯅ ꯃꯐꯝꯁꯤꯗ ꯂꯩꯔꯝꯂꯤꯕ ꯍꯥꯏꯅ ꯂꯟꯊꯣꯏꯕ ꯇꯞꯅ ꯃꯥꯏꯀꯩ ꯃꯔꯤꯗꯨ ꯍꯥꯏꯔꯞ ꯌꯦꯡꯂꯒ ꯍꯥꯏꯔꯛꯂꯤ ꯁꯤꯗꯒꯤ ꯀꯌꯥꯝ ꯆꯠꯂꯤꯒꯦ ꯅꯨꯡꯁꯤꯗꯤ ꯈꯨꯝꯗꯦ ꯂꯟꯊꯣꯏꯕꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯔꯤꯕ꯭ꯔꯥ ꯇꯥꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯃꯃꯤꯠꯇꯨ ꯑꯔꯩꯕ ꯃꯈꯩ ꯂꯥꯎꯊꯣꯛꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯀꯩꯅꯣ ꯑꯗꯨꯒ ꯃꯨꯟꯅ ꯌꯦꯡꯂꯤꯗꯨꯕꯣ ꯍꯥ ꯅꯨꯡꯁꯤ ꯃꯁꯥꯅ ꯃꯁꯥꯒꯤ ꯃꯃꯤꯠꯅ ꯑꯣꯏꯔꯤꯕ ꯁꯛꯇꯝ ꯑꯗꯨ ꯊꯥꯖꯗꯕ ꯄꯣꯛꯂꯗꯨꯅ ꯂꯟꯊꯣꯏꯕꯒꯤ ꯄꯥꯝꯕꯣꯝꯗꯨꯗ ꯃꯈꯨꯠꯅ ꯆꯤꯡꯅꯅ ꯇꯞꯅ ꯁꯣꯛꯂꯛꯂꯤ ꯂꯟꯊꯣꯏꯕ ꯅꯨꯡꯁꯤꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯅꯤꯡꯂꯨꯔꯕ ꯀꯩꯅꯣ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯂꯤ ꯑꯩꯅꯤ ꯀꯩꯅꯣ ꯇꯧꯔꯤꯗꯨꯕ ꯅꯨꯡꯁꯤ ꯒ꯭ꯌꯥꯟ ꯈꯪꯂꯛ ꯂꯥꯛꯂꯗꯨꯅ ꯃꯈꯣꯏꯗꯨ ꯈꯪꯆꯤꯡ ꯆꯤꯡꯊꯣꯛꯂꯤ ꯑꯗꯨꯒ ꯃꯃꯥꯏꯗꯣ ꯂꯩꯃꯥꯏꯗ ꯌꯦꯡꯊꯩ ꯁꯦꯠꯂꯤꯕ ꯃꯄꯤ ꯑꯗꯨꯗ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯂꯩꯖꯧꯤ ꯊꯥꯗꯨꯅ ꯆꯦꯠꯅ ꯄꯥꯏꯁꯤꯟꯖꯩ ꯑꯗꯨꯒ ꯈꯣꯟꯖꯦꯜ ꯇꯞꯅ ꯍꯥꯏꯔꯛꯂꯤ ꯁꯥꯔ ꯀꯔꯤ ꯂꯩꯔꯒꯦ ꯁ꯭ꯋꯥꯏꯗ ꯂꯟꯊꯣꯏꯕ ꯃꯆꯤꯟꯗꯣ ꯍꯥꯏꯔꯞ ꯆꯤꯡꯂꯒ ꯅꯣꯛꯂꯛꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯂꯤ ꯀꯌꯥꯝ ꯆꯠꯂꯤꯒꯦ ꯍꯥꯏꯕ ꯁ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤ ꯉꯛꯅ ꯌꯦꯡꯂꯛꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯂꯤ ꯀꯔꯤꯕꯨꯅꯣ ꯁꯥꯔ ꯅꯣꯏ ꯌꯨꯝ ꯅꯨꯡꯁꯤ ꯃꯇꯦꯟ ꯀꯨꯠ ꯂꯥꯎꯅ ꯌꯣꯠꯊꯩ ꯑꯗꯨꯒ ꯐꯤꯡꯂꯞ ꯍꯥꯏꯔꯛꯂꯤ ꯀꯩꯒꯤꯅꯣ ꯁꯥꯔ ꯌꯧꯗꯣꯔꯦ ꯑꯣ ꯑꯗꯨꯗꯤ ꯑꯩ ꯊꯤꯜꯂꯝꯃꯒꯦ ꯂꯥꯎ ꯌꯨꯝ ꯈꯪꯕꯣꯏꯅꯦ ꯌꯥꯏꯗꯅ
ꯋꯥꯗꯨ ꯍꯥꯏꯔꯒ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯂꯟꯊꯣꯏꯕ ꯅꯨꯡꯁꯤꯗ ꯅꯨꯡꯁꯤꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯡꯂꯛꯂꯤ꯫ ꯅꯨꯡꯁꯤꯗꯤ ꯃꯥꯕꯨ ꯎꯔꯒ ꯍꯣꯜꯂꯤꯕ ꯃꯤꯍꯨꯜ ꯑꯗꯨ ꯃꯐꯝ ꯈꯪꯗꯕ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯅꯨꯡꯁꯤꯒꯤ ꯈꯨꯜ ꯑꯗꯨ ꯌꯧꯒꯗꯧꯕ ꯕꯁ ꯑꯃ ꯂꯥꯛꯂꯤ꯫ ꯅꯨꯡꯁꯤ ꯒꯥꯔꯤ ꯑꯗꯨꯕꯨ ꯈꯥꯝꯂꯒ ꯂꯂꯠ ꯇꯧꯅ ꯍꯥꯏꯔꯛꯂꯤ, ꯌꯥꯔꯅꯤꯌꯦ ꯁꯥꯔ꯫ ꯋꯥꯗꯨ ꯍꯥꯏꯔꯝꯂꯒ ꯕꯁꯇ ꯊꯨꯅ ꯀꯥꯈꯠꯈꯤ꯫ ꯂꯟꯊꯣꯏꯕꯁꯨ ꯕꯁ ꯑꯗꯨꯗ ꯀꯥꯈꯠꯂꯛꯂꯤ꯫ ꯑꯗꯨꯕꯨ ꯅꯨꯡꯁꯤꯗꯤ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯇ꯭ꯔꯤꯉꯩ ꯑꯣꯏꯕꯅ ꯎꯍꯧꯗ꯭ꯔꯤ꯫ ꯑꯁꯨꯝꯅ ꯄꯨꯡ 1.5ꯃꯨꯛ ꯂꯦꯞꯇꯅ ꯊꯧꯔꯕ ꯃꯇꯨꯡ ꯑꯔꯣꯡ ꯅꯣꯡꯃꯩꯈꯣꯡꯒꯤ ꯄꯥꯔꯀꯤꯡ ꯌꯧꯔꯗꯨꯅ ꯒꯥꯔꯤꯗꯒꯤ ꯃꯤ ꯃꯊꯪ ꯀꯨꯝꯊꯅꯔꯛꯂꯤ꯫ ꯂꯟꯊꯣꯏꯕꯅ ꯍꯥꯟꯅ ꯀꯨꯝꯊꯗꯨꯅ ꯃꯈꯥꯗ ꯅꯨꯡꯁꯤꯕꯨ ꯉꯥꯏꯗꯨꯅ ꯂꯩ꯫ ꯅꯨꯡꯁꯤ ꯀꯨꯝꯊꯔꯛꯄꯗ ꯎꯔꯦ ꯂꯦꯞꯂꯤꯕ ꯂꯟꯊꯣꯏꯕꯕꯨ꯫ ꯉꯛꯄꯅ ꯃꯈꯣꯡꯗꯣ ꯒꯥꯔꯤꯗꯒꯤ ꯃꯈꯥꯗ ꯊꯥꯡꯊꯕ ꯀꯥꯎꯔꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯈꯪꯍꯧꯗꯅ ꯑꯉꯥꯡ ꯑꯃꯅ ꯆꯦꯟꯊꯣꯔꯛꯄꯗ ꯅꯨꯡꯁꯤꯗ ꯊꯤꯡꯖꯤꯟꯗꯨꯅ ꯌꯩꯁꯤꯜꯂꯛꯄꯗ ꯅꯨꯡꯁꯤ ꯃꯈꯥꯗ ꯃꯃꯥꯏ ꯎꯞꯇꯨꯅ ꯇꯥꯡꯒꯦ ꯇꯧꯕꯗꯨꯗ ꯂꯟꯊꯣꯏꯕꯅ ꯃꯥꯕꯨ ꯉꯥꯛꯂꯤ꯫ ꯉꯥꯏꯍꯥꯛ ꯑꯅꯤꯗꯨ ꯃꯤꯆꯥꯟꯅꯅ ꯌꯦꯡꯅꯗꯨꯅ ꯂꯩ꯫ ꯂꯟꯊꯣꯏꯕ ꯇꯞꯅ ꯁꯧꯔꯞ ꯇꯧꯅ ꯍꯥꯏꯔꯛꯂꯤ, ꯀꯩꯅꯣ ꯅꯨꯄꯤꯅꯗ ꯑꯃ ꯈꯜꯂꯤꯗꯨꯕ? ꯃꯈꯥꯗ ꯇꯥꯔꯝꯂꯗꯤ ꯀꯔꯤ ꯁꯥꯅꯤꯁꯦ? ꯐꯖꯩ ꯈꯟꯖꯔꯤꯕ ꯁꯛꯇꯝꯗꯣ ꯀꯥꯏꯔꯝꯅꯤꯅꯦ꯫ ꯅꯨꯡꯁꯤ ꯀꯥꯏꯔꯗꯨꯅ ꯐꯠ ꯂꯟꯊꯣꯏꯕꯅ ꯀꯣꯜꯂꯤꯕꯗꯨ ꯏꯟꯊꯣꯛꯂꯤ꯫ ꯃꯃꯥꯏꯗꯨ ꯊꯝꯐꯝ ꯈꯪꯗꯕꯒꯤ ꯀꯣꯏꯂꯩꯒ ꯂꯩꯔꯤ꯫ ꯁꯥꯔ, ꯁ꯭ꯋꯥꯏꯗ ꯈꯪꯅꯕ ꯂꯩꯕ꯭ꯔꯥ? ꯊꯥꯖꯗꯅ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯁꯦ꯫ ꯈꯪꯅꯕ ꯍꯥꯏꯕꯨ ꯅꯪ ꯂꯩꯔꯤꯁꯤꯗꯤ꯫ ꯅꯨꯡꯁꯤ ꯂꯟꯊꯣꯏꯕꯗ ꯉꯛꯅꯤꯡꯂꯛꯂꯤ꯫ ꯈꯪꯅꯗꯕ꯭ꯔꯥꯅꯦ ꯅꯪꯒꯩꯒ? ꯅꯨꯡꯁꯤ ꯈꯪꯅꯩ ꯍꯥꯏꯗꯨꯅ ꯍꯩꯔꯞ ꯅꯣꯛꯂꯛꯂꯤ꯫ ꯅꯨꯡꯁꯤꯒꯤ ꯅꯣꯛꯐꯦꯠ ꯇꯧꯕꯗꯨ ꯎꯔꯒ ꯂꯟꯊꯣꯏꯕ ꯊꯃꯣꯏꯗ ꯑꯄꯦꯟꯕ ꯑꯃ ꯐꯥꯎꯕꯒꯨꯝ ꯇꯧꯔꯛꯂꯤ꯫ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯅꯣꯏ ꯌꯨꯝꯁꯦ? ꯁꯥꯔ, ꯀꯩ ꯂꯩꯔꯒꯦ? ꯃꯔꯝ ꯂꯩꯕꯒꯤ ꯅꯠꯇ꯭ꯔꯣ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦꯅ ꯍꯪꯂꯤꯁꯦ? ꯃꯤꯅꯤꯠ 10ꯃꯨꯛ ꯈꯣꯡꯅ ꯆꯠꯂꯒ ꯌꯧꯔꯅꯤꯌꯦ ꯁꯥꯔ꯫ ꯑꯣ, ꯃꯤꯅꯤꯠ 10? ꯐꯔꯦ ꯂꯥꯎ, ꯆꯠꯂꯁꯤ ꯂꯥꯎ ꯑꯗꯨꯗꯤ꯫ ꯀꯗꯥꯏꯗ? ꯂꯟꯊꯣꯏꯕ ꯁꯧꯔꯞ ꯇꯧꯅ ꯌꯦꯡꯂꯗꯨꯅ, ꯅꯪ ꯌꯨꯝ ꯆꯪꯂꯔꯣꯏꯗ꯭ꯔꯣ? ꯅꯨꯡꯁꯤ ꯈꯨꯝꯗꯦ꯫ ꯇꯞꯅ ꯈꯣꯡ ꯊꯥꯡꯗꯨꯅ ꯆꯠꯄ ꯍꯧꯔꯤ꯫ ꯈꯔ ꯆꯠꯂꯕ ꯃꯇꯨꯡ ꯂꯟꯊꯣꯏꯕ ꯇꯞꯅ ꯋꯥ ꯉꯥꯡꯂꯛꯂꯤ, ꯅꯨꯡꯁꯤ꯫ ꯍꯥꯎ ꯁꯥꯔ꯫ ꯅꯪ ꯂꯨꯍꯣꯡꯅꯕ ꯇꯧꯔꯁꯤ꯫ ꯅꯨꯡꯁꯤ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡꯗꯨ ꯆꯞ ꯂꯦꯞꯂꯗꯨꯅ ꯉꯛꯅ ꯌꯦꯡꯂꯛꯂꯤ꯫ ꯐꯥꯒꯤ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯁꯤ꯫ ꯅꯨꯡꯁꯤ ꯈꯨꯝꯗꯦ꯫ ꯑꯩꯒ ꯂꯨꯍꯣꯡꯂꯁꯤ꯫ ꯁꯥꯔ, ꯑꯩꯅ ꯍꯥꯏꯁꯤ ꯃꯨꯟꯅ ꯈꯜꯂꯨ, ꯌꯥꯗꯕꯁꯨ ꯌꯥꯔꯣꯏ꯫ ꯑꯩꯒꯤꯗꯤ ꯇꯉꯥꯏ ꯐꯗꯕꯅꯤ, ꯌꯥꯝ ꯊꯨꯅ ꯍꯣꯡꯕ ꯄꯥꯝꯃꯤ꯫ ꯅꯨꯡꯁꯤ ꯁꯧꯔꯞ ꯇꯧꯅ ꯍꯥꯏꯔꯛꯂꯤ꯫ ꯁꯥꯔꯒꯤ ꯋꯥꯁꯦ ꯁꯥꯔꯒꯤ ꯃꯈꯥꯗ ꯑꯩꯁꯦ ꯊꯕꯛ ꯇꯧꯏ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇꯕ ꯍꯥꯏꯔꯤꯔꯥ? ꯃꯗꯨꯒꯤ ꯑꯣꯏꯔꯗꯤ ꯑꯩ ꯍꯧꯖꯤꯛꯃꯛ ꯈꯨꯗꯛꯁꯤꯗ ꯊꯕꯛ ꯇꯣꯛꯆꯒꯦ꯫ ꯎꯁꯤꯠꯄ ꯎꯁꯤꯠꯇꯕ ꯑꯩ ꯈꯪꯗꯦ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯐꯥꯒꯤꯅꯤ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ? ꯂꯟꯊꯣꯏꯕ ꯈꯨꯝꯂꯛꯇꯦ꯫ ꯅꯨꯡꯁꯤꯅ ꯑꯃꯨꯛꯁꯨ, ꯅꯪꯒꯤ ꯅꯈꯥꯗ ꯂꯩꯕꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯌꯥꯒꯗꯕꯅꯤ ꯁꯤ ꯅꯠꯇ꯭ꯔꯣ? ꯅꯈꯣꯏꯒꯨꯝꯕ ꯑꯋꯥꯠꯄ ꯂꯩꯇꯕ, ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ, ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯂꯩꯕ, ꯑꯇꯣꯞꯄ ꯃꯤꯒꯤ ꯃꯐꯝꯗ ꯆꯨꯝꯃꯤ ꯂꯥꯜꯂꯤ ꯈꯪꯗꯅ ꯁꯤꯅꯤꯡꯕ ꯏꯔꯥ ꯁꯤꯕ, ꯄꯤꯅꯤꯡꯕꯗ ꯄꯤꯕ ꯉꯝꯕ ꯅꯈꯣꯏꯒꯤ ꯅꯐꯝꯗꯗꯤꯅꯦ ꯄꯨꯟꯁꯤꯁꯦ ꯐꯥꯒꯤꯅꯤ ꯍꯥꯏꯅ ꯈꯜꯂꯝꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯨꯝꯕ ꯃꯤꯅꯤ ꯍꯥꯏꯅ ꯃꯁꯤꯡ ꯊꯥꯗ꯭ꯔꯕ ꯑꯩꯈꯣꯏꯒꯨꯝꯕꯒꯤ ꯄꯨꯟꯁꯤꯗꯗꯤꯅꯦ ꯌꯥꯝꯅ ꯂꯨꯅ ꯈꯟꯖꯩ ꯄꯨꯟꯁꯤꯁꯦ꯫ ꯑꯗꯨꯅ ꯋꯥꯔꯧꯕꯤꯅꯨ, ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯣ ꯌꯥꯕ ꯉꯝꯖꯔꯣꯏ꯫ ꯂꯟꯊꯣꯏꯕꯁꯨ ꯌꯥꯝ ꯎꯁꯤꯠꯇꯅ ꯍꯥꯏꯔꯛꯂꯤ꯫ ꯌꯥꯗꯕ ꯌꯥꯔꯣꯏ꯫ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯅ ꯈꯟꯈꯤꯕ ꯋꯥꯈꯜ, ꯄꯥꯝꯈꯤꯕ ꯊꯕꯛ ꯑꯃꯠꯇ ꯐꯪꯗꯅ ꯇꯣꯛꯈꯤꯕ ꯂꯩꯇ꯭ꯔꯤ꯫ ꯀꯅꯥꯅꯁꯨ ꯀꯥꯏꯍꯟꯕ ꯊꯤꯡꯕ ꯉꯝꯂꯣꯏ꯫ ꯅꯨꯡꯁꯤ ꯑꯃꯨꯛꯁꯨ ꯁꯥꯎꯅ, ꯅꯪꯒꯤ ꯑꯄꯥꯝꯕ ꯑꯅꯤꯡꯕ ꯐꯪꯅꯕ ꯍꯣꯠꯅꯕꯗꯅꯦ ꯑꯇꯣꯞꯄꯒꯤ ꯄꯨꯟꯁꯤꯗ ꯑꯀꯥꯏꯕ ꯄꯤꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯃꯗꯨ ꯄꯨꯝꯕ ꯃꯤꯗꯨꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯑꯗꯨꯗꯤ ꯅꯪꯒꯤ ꯋꯥꯈꯜꯅꯤ꯫ ꯑꯩ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯃꯗ ꯑꯣꯏꯅꯅꯦ ꯂꯥꯏꯕꯛ ꯐꯍꯟꯕꯤꯔꯣ꯫ ꯑꯩꯗꯤ ꯄꯥꯝꯖꯗ꯭ꯔꯦ ꯂꯥꯏꯕꯛ ꯐꯕꯗꯣ꯫ ꯂꯟꯊꯣꯏꯕ ꯁꯥꯎꯅ ꯍꯥꯏꯔꯛꯂꯤ, ꯈꯣꯟꯖꯦꯜ ꯀꯜꯂ꯫ ꯄꯥꯝꯗꯕ ꯌꯥꯔꯣꯏ, ꯆꯦꯟꯕꯁꯨ ꯌꯥꯔꯣꯏ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯅꯨꯡꯁꯤꯁꯨ ꯁꯥꯎꯅ ꯍꯥꯏꯔꯛꯂꯤ, ꯅꯪ ꯀꯔꯤ ꯑꯣꯏꯔꯤꯒꯦ? ꯑꯩꯒꯤ ꯑꯄꯥꯝ ꯄꯥꯝꯗ ꯑꯩꯅ ꯈꯟꯗꯣꯛ ꯈꯟꯖꯤꯟ ꯇꯧꯖꯒꯅꯤ꯫ ꯀꯅꯥꯒꯤꯁꯨ ꯃꯇꯤꯛ ꯅꯠꯇꯦ ꯄꯥꯝꯗꯕ ꯄꯣꯠꯄꯨ ꯅꯨꯡꯁꯤꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯂꯣꯏꯍꯟꯗ ꯃꯔꯛ ꯊꯠꯇꯨꯅ ꯁꯥꯎꯅ ꯃꯌꯥ ꯆꯤꯛꯇꯨꯅ ꯍꯥꯏꯔꯛꯂꯤ ꯂꯟꯊꯣꯏꯕ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤ ꯃꯨꯟꯅ ꯋꯥꯈꯜ ꯇꯧ꯫ ꯌꯥꯝꯅ ꯐꯖꯅ ꯍꯥꯏꯔꯤꯉꯩꯁꯤꯗ ꯌꯥꯕꯅ ꯐꯒꯅꯤꯅ ꯈꯜꯂꯤ꯫ ꯅꯨꯡꯁꯤꯁꯨ ꯍꯟꯗꯦ, ꯑꯗꯨꯃꯛ ꯈꯨꯝꯂꯛꯂꯤ, ꯁꯥꯔ, ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ꯫ ꯁꯥꯔꯒꯤ ꯊꯕꯛꯇꯨ ꯇꯣꯛꯆꯔꯒꯦ꯫ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯔꯣꯏ꯫ ꯑꯇꯣꯞꯄ ꯃꯤ ꯑꯃ ꯌꯦꯡꯕꯤꯅꯕ ꯇꯧꯕꯤꯔꯣ꯫ ꯋꯥꯗꯨ ꯍꯥꯏꯔꯝꯂꯒ ꯁꯥꯎꯅ ꯌꯦꯡꯂꯝꯗꯨꯅ ꯆꯠꯀꯦ ꯇꯧꯏ꯫ ꯉꯥꯏꯈꯣ꯫ ꯅꯨꯡꯁꯤꯁꯨ ꯆꯞ ꯂꯦꯞꯄꯤ꯫ ꯊꯕꯛ ꯂꯥꯛꯇꯕꯁꯨ ꯌꯥꯔꯣꯏ꯫ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯨꯁꯨ ꯌꯥꯗꯕ ꯌꯥꯔꯣꯏ꯫ ꯅꯪ ꯑꯩ ꯀꯅꯥꯅꯣ ꯍꯥꯟꯅ ꯈꯪꯂꯕ ꯅꯠꯇ꯭ꯔꯣ? ꯅꯨꯡꯁꯤ ꯁꯥꯎꯅ ꯂꯟꯊꯣꯏꯕꯗ ꯌꯦꯡꯂꯝꯂꯒ ꯐꯤꯡꯅ ꯆꯠꯈ꯭ꯔꯦ꯫ ꯂꯟꯊꯣꯏꯕ ꯉꯥꯏꯍꯥꯛ ꯁꯣꯔ ꯆꯥꯎꯅ ꯆꯥꯎꯅ ꯍꯣꯟꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯍꯧꯔꯤ꯫ ꯊꯥꯖꯗꯅ, ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯀꯅꯤ ꯈꯜꯂꯨꯗꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩ ꯀꯌꯥꯗꯨ ꯇꯥꯔꯨꯔꯒ ꯁꯥꯎꯅꯤꯡꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯂꯟꯊꯣꯏꯕ ꯑꯕꯤꯗ ꯀꯣꯜ ꯇꯧꯔꯤ꯫ ꯊꯣꯏꯕ, ꯀꯔꯤ ꯇꯧꯔꯦ? ꯁꯣꯝꯗꯗꯤ ꯂꯣꯏꯅ ꯄꯥꯈꯠꯅꯔꯦ꯫ ꯀꯗꯥꯏ ꯂꯩꯒꯦ ꯅꯪꯕꯣ?
ꯆꯠꯄ ꯇꯥꯔꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯕ ꯌꯥꯗ꯭ꯔꯣ? ꯑꯩꯁꯨ ꯈꯪꯗꯦ, ꯂꯣꯀꯦꯁꯟ ꯊꯥꯔꯛꯀꯦ, ꯑꯃꯨꯛꯇ ꯄꯤꯛꯑꯞ ꯇꯧꯕꯤꯌꯣ ꯇꯥꯃꯣ. ꯑꯣꯍꯣ, ꯊꯥꯔꯣ ꯑꯩ ꯂꯥꯛꯑꯒꯦ. ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯐꯣꯟꯗ ꯂꯣꯀꯦꯁꯟ ꯊꯥꯈ꯭ꯔꯦ. ꯂꯟꯊꯣꯏꯕ ꯑꯅꯛꯄꯗ ꯂꯩꯕ ꯗꯨꯀꯥꯟ ꯑꯃꯗ ꯆꯪꯂꯗꯨꯅ, ꯏꯅꯦ, ꯏꯁꯤꯡ ꯑꯝꯇ ꯄꯤꯕꯤꯌꯨꯕ. ꯅꯨꯄꯤꯗꯨꯅ ꯏꯁꯤꯡ ꯕꯣꯇꯜ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯄꯤꯔꯛꯂꯤ. ꯂꯟꯊꯣꯏꯕ ꯏꯁꯤꯡꯗꯨ ꯂꯧꯗꯨꯅ ꯊꯛꯂꯤ. ꯗꯨꯀꯥꯟ ꯐꯝꯕ ꯅꯨꯄꯤ ꯑꯗꯨꯅ, ꯏꯕꯨꯡꯉꯣꯗꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏ ꯃꯤ ꯃꯥꯟꯗꯦ, ꯉꯍꯥꯟꯈꯩ ꯎꯗꯦꯅ. ꯍꯣꯏꯅꯦ, ꯁꯤꯗ ꯁꯨꯝ ꯃꯤ ꯑꯃ ꯊꯤꯕ ꯂꯥꯛꯄꯅꯦ. ꯀꯅꯥꯅꯣꯅꯦ, ꯅꯨꯄꯥꯔꯣ ꯅꯨꯄꯤꯔꯣ? ꯂꯟꯊꯣꯏꯕ ꯅꯛꯅꯤꯒ ꯇꯧꯔꯗꯨꯅ, ꯅꯨꯄꯤꯅꯦ ꯏꯅꯦ. ꯅꯨꯄꯤꯅꯤ ꯍꯥꯏꯕ? ꯀꯅꯥꯅꯣꯅꯦ, ꯂꯩꯁꯥꯕꯤꯔꯣ ꯃꯧꯔꯣ? ꯑꯩꯅ ꯈꯪꯗꯕ ꯂꯩꯇꯦꯅꯦ ꯁ꯭ꯋꯥꯏꯗꯗꯤ. ꯂꯟꯊꯣꯏꯕ ꯏꯀꯥꯏꯔꯞ ꯇꯧꯔꯗꯨꯅ, ꯏꯅꯦ, ꯂꯩꯁꯥꯕꯤꯅꯤ. ꯍꯪꯉꯨꯅꯦ ꯑꯩꯉꯣꯟꯗ, ꯃꯤꯗꯣ ꯐꯩ ꯐꯠꯇꯦ ꯑꯩ ꯍꯥꯏꯒꯦꯅꯦ. ꯂꯟꯊꯣꯏꯕ ꯅꯛꯃꯤ ꯇꯧꯗꯨꯅ, ꯍꯣꯏ ꯏꯅꯦ, ꯅꯨꯡꯁꯤ ꯀꯧꯕꯅꯦ. ꯑꯩꯃ, ꯑꯩꯈꯣꯏ ꯅꯨꯡꯁꯤꯔꯣ ꯍꯥꯏꯁꯤꯕꯣ? ꯏꯝꯐꯥꯜꯗ ꯊꯕꯛ ꯇꯧꯕꯤ, ꯃꯁꯛ ꯀꯌꯥꯝ ꯐꯖꯕꯤ, ꯗꯤꯝꯄꯜꯒ ꯂꯩꯕꯤꯗꯨꯔꯅꯦ? ꯂꯟꯊꯣꯏꯕꯗꯨ ꯅꯣꯛꯂꯗꯨꯅ, ꯃꯥꯅꯦ ꯏꯅꯦ. ꯅꯣꯏꯒꯤꯁꯤꯕꯨ ꯅꯨꯡꯁꯤꯅꯔꯤꯕ꯭ꯔꯣ? ꯅꯠꯇꯦꯗ ꯏꯅꯦ, ꯁꯦꯡꯅ ꯈꯨꯝꯃꯨꯗ. ꯂꯟꯊꯣꯏꯕꯗꯨ ꯅꯣꯛꯂꯛꯂꯤ. ꯃꯔꯥꯏꯕꯛ ꯊꯤꯖꯔꯕ ꯅꯨꯄꯤ ꯃꯆꯥꯅꯤ. ꯑꯗꯣ ꯃꯥꯒꯗꯤ ꯀꯃꯥꯏꯅ ꯈꯪꯅꯔꯤꯅꯣ? ꯂꯟꯊꯣꯏꯕ ꯅꯨꯄꯤꯗꯨꯒꯤ ꯋꯥꯍꯩꯗꯨꯗ ꯅꯨꯡꯁꯤꯒꯤ ꯃꯔꯝꯗ ꯈꯪꯅꯤꯡꯕ ꯄꯣꯛꯂꯛꯂꯤ. ꯇꯥꯟꯆꯥꯔꯤ ꯈꯪꯗꯨꯅ ꯅꯨꯡꯁꯤꯒꯤ ꯃꯇꯥꯡꯗ ꯍꯪꯒꯦ ꯍꯥꯏꯅ ꯍꯪꯂꯛꯂꯤ. ꯏꯃꯥꯟꯅꯕꯤꯅꯦ ꯏꯅꯦ, ꯁꯨꯝ ꯃꯌꯨꯝ ꯈꯪꯕ ꯂꯥꯛꯄꯅꯤ ꯏꯅꯦ. ꯃꯥꯕꯨ ꯃꯨꯟꯅ ꯈꯪꯕ꯭ꯔꯥ ꯏꯅꯦ? ꯑꯣ, ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤꯌꯨꯀꯣ ꯃꯥꯕꯨ. ꯍꯥꯏꯁꯤꯕꯨ ꯏꯅꯦ, ꯃꯥꯕꯨ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦ? ꯅꯈꯣꯏꯗꯒ ꯋꯥꯔꯤꯒ ꯇꯧꯗ꯭ꯔꯕꯣ ꯃꯍꯥꯛꯅ? ꯇꯧꯗꯦ ꯏꯅꯦ. ꯍꯣꯏꯅꯦ, ꯋꯥ ꯀꯌꯥ ꯉꯥꯡꯖꯗꯕ ꯅꯨꯄꯤ ꯃꯆꯥꯅꯤ. ꯃꯁꯥꯒꯤ ꯑꯋꯥꯕꯅꯦ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯆꯕ ꯉꯝꯖꯗꯕꯤꯅꯤ. ꯅꯨꯡꯁꯤꯈ꯭ꯔꯕ ꯏꯃꯧꯅꯤꯗ. ꯏꯅꯦ, ꯑꯩꯅ ꯃꯥꯒꯤ ꯃꯔꯝꯗꯅꯦ ꯋꯥꯔꯤ ꯂꯤꯊꯣꯛꯂꯨꯔꯒ ꯑꯃꯨꯛ ꯑꯩꯕꯨꯅꯦ ꯃꯥꯒꯤ ꯋꯥꯔꯤ ꯍꯥꯏꯗꯣꯛꯂꯨꯔꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯑꯃꯨꯛ... ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯈꯟꯕꯤꯒꯅꯨ ꯏꯅꯦ. ꯑꯩ ꯃꯉꯣꯟꯗ ꯇꯝꯖꯔꯣꯏ. ꯍꯥꯏꯕꯤꯌꯨ, ꯑꯩ ꯃꯥꯒꯤ ꯃꯔꯝꯗ ꯌꯥꯝ ꯈꯪꯅꯤꯡꯉꯦ.